ꯑꯌꯨꯛꯀꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯑꯔꯨꯟꯅ ꯆꯥꯅꯕ ꯁꯦꯝꯂꯤꯕꯗꯣ ꯀꯥꯗ ꯄꯨꯈꯠꯇꯨꯅ ꯀꯥꯔꯛꯂꯦ꯫ ꯑꯔꯨꯟ ꯖꯣꯒꯤꯡꯗꯒꯤ ꯍꯜꯂꯛꯂꯒ ꯏꯔꯨꯖꯕ ꯆꯪꯅꯕꯒꯤ ꯐꯤ ꯍꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯀꯅꯥ ꯂꯩꯇꯦ ꯈꯟꯕꯒꯤ ꯈꯔ ꯐ꯭ꯔꯤ ꯑꯣꯏꯅ ꯐꯨꯏꯗꯨ ꯍꯣꯡꯂꯤ꯫ ꯈꯣꯡꯒꯥꯎ ꯃꯆꯥ ꯑꯃꯒ ꯂꯩꯔꯝꯕꯗꯨꯗ ꯂꯩꯁꯦꯝꯕꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯔꯨꯟꯗꯣ ꯏꯀꯥꯏꯅ ꯕꯥꯠꯔꯨꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯁꯦꯝꯕꯤꯁꯨ ꯅꯣꯛꯂꯒ ꯉꯥꯏꯍꯥꯛ ꯂꯩ꯫ ꯑꯔꯨꯟꯒꯤ ꯃꯇꯧ ꯎꯕꯗ ꯂꯩꯁꯦꯝꯕꯤ ꯆꯪꯁꯤꯜꯂꯛꯂꯒ "ꯁꯥꯔ, ꯁꯤ ꯊꯝꯖꯔꯝꯃꯒꯦ"꯫ "ꯍꯣꯏ, ꯌꯥꯔꯦ"꯫ "ꯁꯥꯔ"꯫ "ꯑꯁ, ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯁꯨꯛ ꯂꯩꯔꯗꯤ ꯊꯣꯛꯂꯛꯄ ꯉꯝꯃꯔꯣꯏ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯦꯝꯕꯤ ꯀꯨꯝꯈ꯭ꯔꯦ꯫ ꯑꯔꯨꯟꯗꯤ ꯏꯔꯨꯖꯕ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯗꯤ ꯂꯩꯁꯦꯝꯕꯤ ꯆꯠꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯖꯥꯠꯅꯤ꯫ ꯃꯥꯒꯤ ꯃꯇꯧꯁꯤ ꯂꯩꯁꯦꯝꯕꯤꯒꯤ ꯃꯐꯝꯗꯗꯤ ꯀꯣꯃꯦꯗꯤꯌꯟꯒꯨꯝꯕꯅꯤ꯫ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯒ ꯃꯤꯒ ꯄꯨꯜꯂꯒ ꯍꯦꯛ ꯌꯦꯡꯕꯗ ꯍꯦꯟꯖꯟꯕ ꯉꯝꯗꯕ ꯅꯨꯄꯥ ꯅꯠꯇꯦ꯫ ꯄꯥꯛ ꯋꯥ ꯉꯥꯡꯊꯣꯛꯇꯦ꯫ ꯑꯔꯨꯟ ꯕꯥꯠꯔꯨꯝꯗꯤ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯆꯦꯞꯊꯔꯒ ꯂꯣꯠꯅ ꯌꯦꯡꯂꯛꯏ꯫ ꯃꯆꯤꯟꯅ ꯁꯣꯜꯂꯛꯏ꯫ "ꯆꯠꯈ꯭ꯔꯖꯥꯠꯂ ꯃꯥꯕꯣ? ꯑꯣ, ꯂꯩꯗꯤ ꯂꯩꯇ꯭ꯔꯦ꯫ ꯁꯤꯔꯝꯅꯤꯗ ꯏꯖꯠꯀ ꯌꯥꯝ ꯇꯥꯔꯝꯃꯤꯗꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯇꯨꯅ ꯇꯥꯋꯦꯜ ꯑꯃ ꯄꯨꯁꯜꯂꯗꯨꯅ ꯏꯔꯨꯖꯕ ꯆꯪꯈ꯭ꯔꯦ꯫ ꯑꯔꯨꯟ ꯗ꯭ꯔꯦꯁ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯊꯣꯔꯛꯏ꯫ "ꯍꯥꯏ, ꯀꯥꯏꯗꯅꯣ ꯏꯕꯨꯡꯉꯣ"꯫ "ꯏꯅꯨꯝꯖꯥ, ꯊꯕꯛ ꯈꯔ ꯌꯦꯡꯂꯨꯒꯦ"꯫ "ꯌꯥꯗꯦ. ꯍꯧꯖꯤꯛꯅ ꯑꯗꯨꯃꯥꯏꯅ ꯐꯠꯄ ꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯃꯉꯥꯅꯤ ꯆꯥꯛꯀꯧꯗ꯭ꯔꯤ ꯐꯥꯎꯗꯤ ꯌꯨꯝꯗ ꯂꯦꯡꯗ ꯂꯩꯗꯧꯅꯤ"꯫ ꯄ꯭ꯔꯤꯟꯁꯤꯅ "ꯇꯥꯃꯣ ꯀꯥꯏ ꯆꯠꯅꯤ ꯍꯥꯏꯅꯣ"꯫ "ꯍꯣꯝꯗ ꯆꯠꯀꯦ ꯇꯧꯕꯅꯤ"꯫ "ꯑꯣ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯧꯍꯧꯔꯒꯦ"꯫ ꯂꯩꯕꯥꯛꯂꯩꯅ "ꯍꯣꯏꯅꯦ ꯏꯕꯨꯡꯉꯣ, ꯏꯃꯥꯁꯨ ꯆꯠꯅꯤꯡꯉꯕꯅꯤ"꯫ ꯑꯔꯨꯟ "ꯏꯃꯥ, ꯆꯥꯛꯀ ꯇꯣꯛꯑꯒ ꯐꯖꯅ ꯆꯠꯂꯣ, ꯑꯩ ꯊꯤꯟꯕꯤꯔꯒꯦ"꯫ "ꯇꯥꯃꯣ, ꯆꯥꯛꯇꯤ ꯑꯥꯗ ꯑꯣꯏꯅ ꯆꯥꯎꯔꯒꯦ, ꯃꯌꯥꯝꯗꯣ ꯑꯩ ꯂꯩꯇ꯭ꯔꯗꯤ ꯉꯥꯎꯅꯔꯅꯤꯕ"꯫ ꯄ꯭ꯔꯚꯥꯅ "ꯏꯕꯦꯝꯃ ꯄ꯭ꯔꯤꯟꯁꯤ, ꯗꯕꯨꯡꯁꯤ ꯂꯨꯍꯣꯡꯕ 5ꯅꯤ ꯐꯥꯗ꯭ꯔꯤ ꯐꯥꯎꯗꯤ ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯍꯟꯕ ꯌꯥꯗꯦ꯫ ꯂꯩꯕꯥꯛꯂꯩ, ꯆꯥꯛꯀ ꯆꯥꯔꯒ ꯐꯖꯅ ꯆꯠꯂꯣ"꯫ ꯄ꯭ꯔꯤꯟꯁꯤꯅ "ꯑꯣ ꯅꯦ, ꯑꯩꯗꯤ ꯈꯪꯗꯕ. ꯑꯗꯣ ꯇꯥꯃꯣ, ꯐꯠꯇꯦ, ꯆꯪꯕ ꯅꯨꯡꯉꯥꯏꯇꯦ"꯫ ꯂꯩꯁꯦꯝꯕꯤꯅ "ꯇꯥꯃꯣ ꯅꯥꯟ, ꯒꯥꯔꯗꯦꯟ ꯂꯣꯝꯗ ꯑꯝꯇ ꯇꯥꯛꯄꯤꯌꯨ"꯫ ꯄ꯭ꯔꯚꯥꯅ "ꯍꯩꯃꯥ, ꯀꯔꯤꯒꯤ ꯃꯨꯟꯅꯥꯟꯗ ꯆꯠꯇꯣꯔꯤꯕꯅꯣ? ꯑꯩ ꯄ꯭ꯔꯤꯟꯁꯤ, ꯀꯩ ꯀꯩꯅꯣ ꯈꯔ ꯇꯥꯛꯄꯤꯔꯨꯁꯣ"꯫ ꯄ꯭ꯔꯤꯟꯁꯤꯅ ꯍꯣꯏꯅꯦ, ꯂꯥꯛꯑꯣ ꯏꯅꯝꯃ". ꯑꯁꯨꯝꯅ ꯂꯩꯁꯦꯝꯕꯤꯕꯨ ꯃꯈꯨꯠ ꯀꯣꯠꯇꯨꯅ ꯄ꯭ꯔꯤꯟꯁꯤꯅ ꯄꯨꯈ꯭ꯔꯦ꯫ "ꯏꯅꯝꯃ, ꯏꯅꯝꯗꯤ ꯀꯔꯝ ꯀꯥꯟꯗꯒꯤ ꯊꯕꯛ ꯀꯥꯕ ꯍꯧꯗꯣꯏꯅꯣ"꯫ ꯂꯩꯁꯦꯝꯕꯤ ꯄ꯭ꯔꯤꯟꯁꯤꯒꯤ ꯋꯥꯍꯪꯗꯨꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯈ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯁꯦ ꯑꯃꯨꯛꯇꯪꯕꯨ ꯊꯥꯖꯕ ꯃꯥꯡꯈ꯭ꯔꯕꯗꯤ ꯑꯗꯨꯝ ꯊꯥꯖꯕ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅꯤ꯫ "ꯈꯪꯗ꯭ꯔꯤ, ꯁꯔꯗ ꯍꯪꯈꯤꯅꯤ"꯫ "ꯀꯩꯅꯣ ꯏꯅꯝꯃ, ꯍꯧꯖꯤꯛꯐꯥꯎ ꯁꯔ ꯀꯧꯔꯤꯗꯤ, ꯇꯥꯃꯣꯒ ꯀꯧꯗ꯭ꯔꯣ"꯫ ꯂꯩꯁꯦꯝꯕꯤ ꯋꯥꯈꯜꯅ ꯈꯜꯂꯤ꯫ "ꯅꯪꯅ ꯀꯧꯕꯗꯗꯤ ꯀꯧꯔꯔꯣꯏ". "ꯌꯥꯝ ꯀꯨꯏꯕ ꯃꯥꯜꯂꯤ ꯏꯅꯝꯃ, ꯇꯥꯃꯣ ꯀꯧꯑꯣꯕ". "ꯁꯨꯝ ꯀꯧꯈꯤꯕꯒꯤ ꯄꯥ ꯑꯣꯟꯊꯣꯛꯄ ꯉꯝꯗꯕ". "ꯇꯥꯃꯣꯁꯦ, ꯏꯅꯝꯃꯒ ꯂꯦꯞꯄꯣ, ꯐꯣꯇꯣ ꯀꯥꯞꯄꯛꯀꯦ". ꯑꯅꯤꯗꯨ ꯎꯄꯥꯏ ꯂꯩꯇ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩ꯫ ꯄ꯭ꯔꯤꯟꯁꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯑꯔꯨꯟꯕꯨ ꯂꯩꯁꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯍꯜꯂꯤ꯫ ꯑꯗꯨꯒ ꯐꯣꯇꯣꯗꯨ ꯅꯝꯃꯤ꯫ ꯄ꯭ꯔꯤꯟꯁꯤꯗꯨ ꯀꯧꯔꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯔꯨꯟ ꯑꯃꯗꯤ ꯂꯩꯁꯦꯝꯕꯤ ꯑꯗꯨꯝ ꯂꯦꯞꯄꯗꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯑꯔꯨꯟ ꯐꯠ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯑꯔꯨꯟꯒꯤ ꯒꯥꯔꯤꯗ ꯂꯩꯁꯦꯝꯕꯤꯒꯤ ꯐꯤꯒꯤ ꯂꯪꯂꯥꯗꯣ ꯄꯟꯗꯨꯅ ꯐꯤꯗꯨ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯦ꯫ "ꯍꯩꯃꯥ, ꯑꯩꯒꯤ ꯐꯤ"꯫ ꯑꯔꯨꯟ ꯐꯠ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯥꯒꯤ ꯒꯥꯔꯤꯗ ꯐꯤꯗꯨ ꯄꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯤꯅ ꯐꯤꯗꯨ ꯃꯆꯤ ꯑꯃ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯕꯗꯨ ꯎꯕꯗ ꯑꯔꯨꯟ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯁꯦꯝꯕꯤ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯐꯤꯗꯨꯅ ꯃꯁꯥꯕꯨ ꯊꯨꯡꯕꯣꯏ ꯊꯨꯡꯗꯕꯣꯏ ꯀꯨꯞꯂꯒ ꯁꯦꯝꯂꯒ ꯂꯩ꯫ "ꯁꯣꯔꯤ", ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯦꯝꯕꯤꯗꯤ ꯇꯁꯦꯡꯅ ꯑꯔꯨꯟꯕꯨ ꯎꯕꯗ ꯏꯀꯥꯏ ꯑꯔꯨꯟꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦ꯫ "ꯑꯩꯃ", ꯄ꯭ꯔꯤꯟꯁꯤ ꯂꯥꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ ꯑꯔꯨꯟꯗꯣ꯫ "ꯀꯩꯅꯣ ꯏꯅꯝꯃ, ꯇꯥꯃꯣꯗꯤ"꯫ "ꯊꯣꯛꯈ꯭ꯔꯦ, ꯊꯕꯛ ꯆꯠꯇꯣꯏ ꯑꯣꯏꯔꯝꯅꯤ". "ꯑꯁ, ꯀꯩꯅꯣ ꯏꯅꯝꯃ, ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯁꯥꯔ ꯀꯧꯔꯤꯕ꯭ꯔꯣ? ꯇꯥꯃꯣꯔ ꯀꯩꯅꯣꯝ ꯀꯧ ꯍꯥꯏꯔꯒ"꯫ "ꯁꯥꯔꯗ ꯑꯝꯇ ꯍꯪꯈꯤꯒꯦ". "ꯑꯁ, ꯂꯣꯏꯔꯦꯍꯦ, ꯂꯥꯛꯑꯣ ꯁꯣꯝꯗ, ꯅꯦꯝꯅ ꯑꯦꯄꯜ ꯈꯔ ꯄꯥꯜꯂꯤꯁꯦ ꯐꯖꯗ꯭ꯔꯣ? ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ". "ꯐꯖꯩ". ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯒꯥꯔꯗꯦꯟꯗ ꯍꯧꯔꯤꯕ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡꯗꯨ ꯌꯦꯡꯂꯤ꯫ "ꯇꯥꯃꯣ ꯀꯥꯏꯅ ꯗꯥꯝꯆꯥ ꯀꯧꯗꯣꯏꯁꯤꯕꯨ". ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯇꯨꯡ ꯊꯣꯔꯛꯂꯦ꯫ ꯂꯩꯁꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯔꯨꯟ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯤ ꯇꯞꯅ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯑꯔꯨꯟ ꯂꯩꯁꯦꯝꯕꯤ ꯆꯪꯂꯛꯄꯗ ꯐꯣꯟꯗꯨꯗ ꯍꯥꯏꯔꯛꯏ꯫ "ꯐꯔꯦ, ꯑꯩ ꯃꯤ ꯂꯥꯛꯑꯦ, ꯊꯝꯃꯒꯦꯀꯣ". ꯑꯁꯤ ꯍꯥꯏꯔꯒ ꯑꯔꯨꯟꯗꯣ ꯁꯣꯐꯥꯗꯨꯗ ꯐꯝꯃꯤ꯫ ꯂꯩꯁꯤꯁꯨ ꯆꯥꯏꯔꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯑꯗꯨꯃꯛ ꯀꯨꯝꯊꯈ꯭ꯔꯦ꯫
ꯂꯩꯁꯤꯅ ꯀꯨꯝꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯁꯣꯜꯍꯧꯋꯤ꯫ ꯑꯩ ꯅꯨꯄꯤꯁꯦ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤꯀꯣ꯫ ꯁꯤꯗꯅꯦꯕ ꯑꯩꯅ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯑꯣꯜꯂꯤꯁꯦ꯫ ꯑꯣꯟꯗꯕꯁꯨ ꯌꯥꯗꯕ꯫ ꯑꯁꯨꯛ ꯐꯖꯕꯁꯤꯕꯨ ꯃꯤꯒꯤ ꯃꯈꯨꯠꯇ ꯇꯥꯍꯜꯂꯒꯗ꯭ꯔꯕ? ꯂꯩꯁꯦꯝꯕꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯁꯥꯗꯣ ꯑꯉꯥꯡ ꯑꯃ ꯂꯩꯗꯅ ꯉꯥꯏꯍꯥꯛ ꯁꯥꯟꯅꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯊꯕꯛ ꯏꯪꯈꯥꯡ ꯍꯥꯏꯔ ꯑꯃꯠꯇ ꯇꯧꯍꯟꯗ꯭ꯔꯦ꯫ ꯃꯁꯥꯗꯣ ꯃꯇꯝ ꯂꯦꯟꯕ ꯇꯁꯦꯡꯅ ꯋꯥꯔꯝꯃꯤ꯫ ꯑꯔꯨꯟꯁꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯥꯒꯤ ꯂꯦꯞꯇꯣꯞꯇꯣ ꯄꯨꯊꯣꯛꯂꯒ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯗꯣ ꯇꯧꯗꯨꯅ ꯂꯩ꯫ ꯄ꯭ꯔꯚꯥꯅ ꯏꯃꯧꯕꯨ ꯏꯍꯩ ꯍꯩꯅꯗ꯭ꯔꯕꯣ? ꯏꯅꯝꯆꯥ ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯑꯃꯗꯨꯗꯤ ꯀꯩꯗꯧꯍꯧꯔꯤꯕ? ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯁꯔꯗ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯅꯤ ꯏꯗꯣꯝꯆꯥ꯫ ꯍꯩꯃ ꯀꯔꯤꯅꯣ ꯅꯪꯕꯨ ꯍꯧꯖꯤꯛꯐꯥꯎ ꯁꯔ ꯀꯧꯔꯤꯕ꯭ꯔꯣ? ꯁꯨꯝ ꯍꯩꯅꯈꯤꯕꯗꯨꯗ꯫ ꯃꯗꯨ ꯌꯥꯗꯦꯀꯣ, ꯀꯔꯤꯅꯣ ꯑꯃ ꯀꯧ꯫ ꯍꯣꯏ ꯏꯅꯝꯆꯥ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯍꯟꯕꯤ ꯂꯥꯛꯂꯒ ꯏꯆꯦ ꯆꯥꯛ ꯂꯣꯏꯖꯔꯤ, ꯆꯥꯅꯕ ꯇꯧꯔꯁꯤꯔꯣ? ꯏꯕꯦꯝꯃ ꯆꯥꯛ ꯂꯣꯏꯖꯔꯤ꯫ ꯄ꯭ꯔꯚꯥꯅ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯑꯍꯟꯕꯤꯅ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣ ꯁꯔꯒꯤ ꯆꯥꯛꯁꯦ ꯃꯊꯛꯇ ꯄꯤꯔꯣꯏꯗꯣꯏꯔꯥ? ꯍꯣꯏ ꯏꯆꯦ꯫ ꯂꯩꯁꯦꯝꯕꯤ ꯆꯥꯛꯇꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯑꯔꯨꯟꯗ ꯄꯤ꯫ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗꯨꯗ ꯆꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯃꯨꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯔꯨꯟ ꯆꯥꯛꯇꯨ ꯆꯥꯅ ꯆꯥꯅ ꯂꯩꯁꯦꯝꯕꯤꯕꯨ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯂꯤ꯫ ꯋꯥꯗꯤ ꯉꯥꯡꯗꯦ, ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯥꯛꯇꯨ ꯆꯥꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯁꯦꯝꯕꯤꯅ ꯍꯥꯏꯔꯛꯏ, ꯁꯔ ꯀꯔꯤ ꯍꯥꯞꯄꯛꯈꯣꯒꯦ? ꯌꯥꯔꯦꯗ꯫ ꯆꯥꯕ ꯂꯣꯏꯔꯒ ꯑꯔꯨꯟ ꯆꯥꯛꯇꯣ ꯇꯣꯛꯂꯒ ꯃꯈꯨꯠꯇꯨ ꯆꯥꯛꯇꯨꯗ ꯍꯥꯝꯖꯤꯟꯒꯦ ꯇꯧꯏ꯫ ꯍꯩꯃ ꯁꯔ ꯆꯥꯛꯇꯨꯗ ꯈꯨꯠꯇꯣ ꯍꯥꯝꯖꯤꯟꯕꯤꯅꯨ꯫ ꯑꯣ ꯁꯣꯔꯤ꯫ ꯂꯩꯁꯦꯝꯕꯤ ꯑꯔꯨꯟꯒꯤ ꯆꯥꯛ ꯄꯨꯈꯝꯗꯨ ꯄꯨꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯄ꯭ꯔꯚꯥꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯏꯆꯦ ꯑꯍꯟꯕꯤ ꯑꯩꯒꯤꯗꯣ ꯁꯤꯗ ꯑꯗꯨꯝ ꯍꯥꯞꯊꯕꯤꯔꯛꯑꯣ꯫ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯑꯗꯨꯕꯣ? ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯆꯦ꯫ ꯃꯌꯥꯝꯗꯣ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯉꯁꯤꯗꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯌꯥꯝꯗꯣ ꯆꯥꯛꯀꯧꯕ ꯆꯠꯅꯕ ꯂꯣꯏꯁꯤꯟꯅꯩ꯫ ꯊꯥꯗꯣꯏꯅ ꯑꯁ ꯏꯅꯝꯃ ꯅꯪꯒꯤ ꯈꯨꯐꯖꯁꯤꯕꯨ ꯀꯩꯅꯣꯕ? ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯀꯦꯔꯛꯄꯗ ꯏꯅꯝꯃꯒꯨꯝꯅ ꯄꯣꯞ ꯄꯣꯞ ꯇꯥꯕ ꯀꯩꯅ ꯑꯝꯇꯁꯨ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯑꯔꯨꯟꯁꯨ ꯂꯣꯏꯔꯗꯨꯅ ꯊꯣꯛꯀꯦ ꯇꯧꯔꯤ꯫ ꯇꯥꯃꯣ ꯅꯪ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯩꯀꯣ꯫ ꯏꯅꯝꯃ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯐꯪꯕꯁꯦ꯫ ꯏꯪꯅ ꯇꯞꯄꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯒꯨꯟ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯦ꯫ ꯏꯅꯝꯃꯅ ꯉꯥꯡꯊꯣꯔꯛꯄꯁꯨ ꯑꯗꯨꯝ ꯇꯥꯔ ꯂꯩꯅꯤꯡꯉꯤ꯫ ꯂꯩꯁꯦꯝꯕꯤꯅ ꯁꯔ ꯑꯝꯇ ꯉꯥꯏꯕꯤꯈꯣ꯫ ꯀꯩꯗꯧꯔꯦ? ꯂꯩꯁꯦꯝꯕꯤ ꯄ꯭ꯔꯚꯥꯞ ꯆꯪꯉꯛꯇꯨꯅ ꯑꯔꯨꯟꯒꯤ ꯃꯔꯥꯏꯕꯛꯇ ꯂꯩꯁꯥꯗꯣ ꯅꯝꯕꯤ꯫ ꯑꯔꯨꯟꯁꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯑꯗꯨꯝ ꯍꯥꯏꯐꯝ ꯈꯪꯗꯅ ꯂꯦꯞꯄꯤ꯫ ꯌꯥꯔꯅꯤ꯫ ꯅꯪꯗꯤ ꯅꯝꯗꯣꯏꯔꯣ? ꯌꯥꯔꯅꯤꯗ ꯁꯔ꯫ ꯑꯣ ꯑꯩ ꯊꯣꯛꯑꯝꯃꯒꯦꯀꯣ꯫ ꯍꯣꯏ꯫ ꯊꯥꯗꯣꯏꯅ ꯑꯁ ꯏꯅꯝꯃꯒ ꯇꯥꯃꯣꯒꯒꯤ ꯔꯣꯃꯥꯟꯁꯁꯦ ꯀꯜꯂꯛꯆꯩꯀꯣ꯫ ꯑꯔꯨꯟꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯦꯝꯕꯤꯁꯨ ꯊꯥꯗꯣꯏꯅ ꯂꯩꯁꯥꯗꯨ ꯅꯝꯕꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯥꯜꯂꯦ꯫ ꯅꯪꯁꯨ ꯄꯪꯊꯥꯗ ꯊꯥꯒꯠꯄꯤꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯃꯤꯟꯅꯩ꯫ ꯎꯁꯥ ꯑꯃꯗꯤ ꯃꯃꯥ ꯑꯁꯣꯛ ꯊꯝꯕꯥꯜ ꯃꯈꯣꯏ ꯃꯌꯥꯝꯅ ꯊꯧꯕꯨ ꯑꯣꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯂꯩꯁꯦꯝꯕꯤꯅ ꯑꯌꯥ ꯇꯥꯃꯣ ꯌꯥꯝ ꯊꯥꯖꯗꯤꯌꯦ꯫ ꯑꯁꯣꯛꯅ ꯏꯃꯥꯅ ꯌꯥꯝꯃꯟꯗꯗꯅꯅꯦ ꯅꯝꯗꯅ ꯊꯣꯛꯂꯛꯏꯅꯤ ꯏꯆꯜꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯁꯦ ꯌꯥꯎꯅꯕꯅ꯫ ꯐꯔꯦꯅꯦ ꯇꯥꯃꯣ ꯂꯨꯍꯣꯡꯕꯁꯨ ꯌꯥꯎꯗ꯭ꯔꯃꯤꯅ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯃꯦꯝꯆꯥꯅ ꯏꯅꯝꯕꯤ ꯑꯃ ꯆꯪꯕꯤꯔꯛꯑꯣ, ꯃꯌꯥꯝ ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯛꯑꯣ꯫ ꯃꯌꯥꯝꯗꯣ ꯏꯃꯨꯡꯗ ꯆꯪꯕ ꯌꯥꯎ, ꯃꯥꯡꯒꯣꯟꯗ ꯐꯝꯕ ꯌꯥꯎ, ꯁꯨꯃꯥꯡꯒꯤ ꯃꯥꯝꯗꯣꯞꯇꯨꯗ ꯐꯝꯕ ꯌꯥꯎ, ꯃꯐꯝ ꯆꯥꯅ ꯐꯝꯃꯤꯟꯅꯔꯤ꯫ ꯆꯦ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦ ꯃꯧ ꯑꯣꯏꯈꯤꯕꯗꯩ꯫ ꯂꯩꯁꯦꯝꯕꯤꯅ ꯂꯣꯏꯔꯦꯍꯦ ꯅꯪꯁꯨ꯫ ꯊꯝꯕꯥꯜꯅ ꯏꯕꯦꯝꯃ ꯏꯃꯧꯗꯤ ꯁꯅꯥꯗ ꯇꯝꯐꯥ ꯊꯤꯜꯂꯦꯗꯣ ꯍꯦꯛ ꯊꯣꯛꯏꯗ, ꯌꯦꯡꯕꯒꯤ ꯄꯦꯟꯕꯁꯨ ꯅꯥꯏꯗ꯭ꯔꯦ꯫ ꯏꯕꯨꯡꯉꯣꯗꯨꯗꯤ ꯀꯝꯗꯧꯏ, ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯥ? ꯎꯁꯥꯅ ꯏꯅꯦ ꯏꯇꯩꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯔꯨꯏ,
ꯃꯤ ꯃꯌꯥꯝ ꯇꯤꯟꯅꯔꯛꯄ ꯂꯣꯏꯅꯔꯛꯄꯒꯤ ꯍꯧꯅꯕꯤ ꯌꯥꯝ ꯈꯪꯕꯅꯤ, ꯌꯥꯝ ꯁꯤꯡꯕꯅꯦꯕ, ꯇꯟꯖꯥ ꯃꯦꯟꯖꯥ ꯈꯪꯅ ꯊꯕꯛ ꯇꯧꯕꯅꯤ꯫ ꯊꯝꯕꯥꯜꯅ ꯑꯗꯨꯕꯨꯗꯤ ꯂꯩꯕꯥꯛꯁꯤꯗ ꯃꯥꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤꯗꯅ ꯇꯥꯔꯤꯕ꯫ ꯐꯔꯦ ꯐꯔꯦ, ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯎ ꯏꯃꯧꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯃꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯛꯂꯦ꯫ ꯄ꯭ꯔꯚꯥꯅ ꯃꯦꯝꯆꯥ, ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯈ꯭ꯔꯒꯦ꯫ ꯃꯦꯝꯆꯥꯅ ꯏꯆꯦꯕꯦꯝꯃ, ꯅꯃꯧꯁꯦ ꯏꯆꯦꯕꯦꯝꯃꯒꯤ ꯃꯐꯝꯗ ꯅꯅꯥꯎꯅ ꯁꯤꯟꯅꯖꯔꯕꯅꯤ, ꯈꯪꯗ ꯍꯩꯇꯕ ꯈꯨꯗꯤꯡꯃꯛ ꯅꯈꯨꯠ ꯆꯥꯅ ꯋꯥꯔꯛꯄꯤꯌꯨꯀꯣ꯫ ꯄ꯭ꯔꯚꯥꯅ ꯍꯣ, ꯑꯩꯒꯤ ꯏꯃꯧꯁꯤꯗꯤꯅꯦ ꯑꯩꯅꯒ ꯇꯥꯛꯅꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ꯫ ꯁꯥꯖꯠꯇ ꯂꯤꯆꯠꯇ ꯊꯧꯒꯜꯂꯣꯟꯗ ꯅꯤꯇꯤꯗ ꯅꯤꯌꯣꯝꯗ ꯁꯤꯃ ꯁꯣꯏ ꯁꯤꯃ ꯂꯥꯜꯂꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯄ꯭ꯔꯤꯟꯁꯤꯅ ꯏꯅꯝꯃ, ꯍꯟꯈꯤꯕꯗ ꯒꯥꯔꯗꯦꯟ ꯑꯃ ꯆꯪꯉꯒ ꯐꯣꯇꯣꯁꯨ ꯇꯧꯈꯤꯁꯤꯀꯣ, ꯇꯥꯃꯣꯗ ꯈꯔ ꯍꯥꯏꯕꯤꯌꯣꯕ꯫ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯀꯌꯥ ꯄꯥꯝꯗꯦꯗ, ꯊꯣꯏꯅ ꯆꯠꯅꯤꯡꯂꯨꯗꯦ꯫ ꯄ꯭ꯔꯃꯥꯅ ꯇꯥꯕꯣꯛꯂꯛꯏ ꯍꯣꯏꯅꯦꯍꯦ, ꯅꯣꯏꯒꯤ ꯐꯣꯇꯣ ꯁꯨꯠ ꯍꯥꯏꯕ꯭ꯔꯥ, ꯃꯗꯨꯃꯗꯤ ꯑꯩꯁꯨ ꯆꯠꯅꯤꯡꯉꯤꯅꯦꯍꯦ, ꯀꯔꯤꯒꯤ ꯆꯠꯇꯅꯤ, ꯏꯃꯧꯒꯤ ꯑꯗꯨꯛ ꯐꯖꯕ ꯁꯛꯇꯨꯕꯨ ꯀꯔꯤꯒꯤ ꯇꯟꯖꯥꯁꯦ ꯃꯥꯡꯍꯜꯂꯨꯅꯤ, ꯆꯠꯁꯤ ꯆꯠꯁꯤ, ꯑꯩꯁꯨ ꯌꯥꯎꯒꯗꯧꯔꯤꯅꯤ꯫ ꯃꯦꯝꯆꯥꯅ ꯑꯣ, ꯑꯩꯈꯣꯏꯃꯗꯤ ꯈꯪꯖꯗ꯭ꯔꯦ, ꯅꯣꯏ ꯃꯅꯤ ꯃꯃꯧ ꯌꯥꯅꯔꯒ ꯅꯨꯡꯁꯤꯅꯔꯒ ꯂꯣꯏꯔꯦꯗ꯫ ꯄ꯭ꯔꯤꯟꯁꯤꯅ ꯅꯨꯡꯉꯥꯏꯔꯦ, ꯑꯗꯨꯗꯤ ꯏꯅꯝꯃ ꯑꯩ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯍꯥꯏꯔꯨꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯐꯩꯗꯤꯡꯒꯥ ꯒꯥꯔꯗꯦꯟ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯌꯥꯝꯗꯣ ꯁ꯭ꯇꯥꯏꯜ ꯇꯧꯗꯨꯅ ꯄꯣꯁ ꯃꯌꯥꯝ ꯑꯃꯁꯨ ꯀꯥꯞꯂꯤ꯫ ꯄ꯭ꯔꯤꯟꯁꯤꯅ ꯁ꯭ꯇꯥꯏꯜ ꯍꯥꯏꯗꯅ ꯑꯔꯨꯟ ꯑꯃꯗꯤ ꯂꯩꯁꯦꯝꯕꯤꯁꯨ ꯅꯝꯗꯅ ꯐꯣꯇꯣ ꯃꯌꯥꯝ ꯑꯃ ꯀꯥꯞꯄꯤꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯌꯥꯝ ꯑꯩ ꯍꯛꯆꯥꯡ ꯉꯝꯗꯦ, ꯑꯗꯨꯅ ꯋꯥꯔꯤꯁꯦ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯄꯥꯔꯛꯈꯤ꯫ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯂꯦꯞꯄꯗꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯌꯥꯝ ꯀꯟꯅ ꯑꯩꯅ ꯄꯥꯝꯖꯕ ꯃꯑꯣꯡꯗꯨꯗ ꯄꯥꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯍꯟꯗꯛꯀꯤ ꯋꯥꯔꯤꯁꯤꯃꯗꯤ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯁꯣꯝꯗꯅ ꯑꯉꯝꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯦꯁꯥꯏ ꯂꯩꯁꯦꯝꯕꯤ ꯍꯥꯠꯄ ꯉꯝꯕ ꯃꯤ ꯑꯃꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯂꯥꯏꯕꯤ ꯁꯥꯔ, ꯅꯍꯥꯟ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯈꯤꯕ ꯋꯥꯐꯝꯗꯨ ꯅꯪ ꯀꯩꯁꯨ ꯇꯧꯗꯦ ꯅꯠꯇ꯭ꯔꯣ? ꯁꯥꯔ, ꯑꯩ ꯍꯣꯠꯇꯤ ꯍꯣꯠꯅꯖꯕꯅꯤ, ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯌꯥꯔꯦ ꯇꯣꯛꯑꯣ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯁꯥꯔ, ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯀꯤꯠꯅꯦꯞ ꯇꯧꯁꯤꯔꯣ? ꯃꯗꯨ ꯍꯧꯖꯤꯛ ꯌꯥꯔꯣꯏ꯫ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ? ꯑꯉꯝꯕꯅ ꯍꯟꯗꯛ ꯊꯥꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯕꯨ ꯍꯤꯡꯅ ꯅꯠꯇ꯭ꯔꯒ ꯁꯤꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯒꯗꯕꯅꯤ꯫ ꯃꯗꯨ ꯍꯦꯛ ꯅꯠꯇ꯭ꯔꯕ ꯑꯩꯅ ꯅꯣꯏꯒꯤ ꯅꯊꯛꯇ ꯀꯩ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯊꯤꯛꯅ ꯌꯦꯡꯉꯨ꯫ ꯁꯣꯝꯗꯅ ꯂꯩꯕꯥꯛ ꯂꯩꯕꯨ ꯑꯔꯨꯟꯅ ꯃꯤ ꯊꯥꯗꯨꯅ ꯂꯧꯔꯨꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯩꯅ ꯏꯃꯥꯗꯒꯤ ꯑꯁꯦꯡꯕ ꯋꯥ ꯈꯔ ꯈꯪꯕ ꯄꯥꯝꯃꯤ꯫ ꯏꯃꯥꯅ ꯁꯣꯏꯗꯅꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯏꯕꯨꯡꯉꯣ? ꯏꯃꯥꯁꯤ ꯀꯩꯊꯦꯜ ꯃꯥꯟꯕꯤꯗ ꯍꯥꯟꯅ ꯂꯩꯔꯝꯃꯤꯀꯣ? ꯃꯐꯝꯗꯨꯗ ꯏꯃꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯪꯊꯣꯛꯄꯤꯔꯝꯕ꯭ꯔꯥ? ꯂꯩꯕꯥꯛ ꯂꯩ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯤ꯫ ꯑꯔꯨꯟꯗꯣ ꯐꯨ ꯍꯧꯒꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯏꯃꯥꯗꯤ ꯃꯥꯒꯤ ꯁꯛꯐꯝ ꯎꯕꯗ ꯈꯪꯈꯤꯗ꯭ꯔꯥ? ꯏꯕꯨꯡꯉꯣ, ꯀꯔꯤꯒꯤ ꯈꯪꯗꯅꯤ? ꯃꯍꯥꯛ ꯑꯗꯣ ꯑꯩꯅ ꯊꯧꯕꯝ 10 ꯄꯨꯗꯨꯅ ꯄꯣꯛꯆꯈꯤꯕ ꯏꯆꯥꯅꯤ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯏꯃꯥ? ꯏꯃꯥꯅ ꯑꯣꯛꯂꯨꯗꯕꯅ ꯏꯆꯥꯅ ꯃꯃꯥ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯅꯤꯡꯇꯝꯕ ꯂꯥꯟꯃꯤ ꯑꯣꯏꯗꯨꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯑꯗꯨꯅ ꯀꯅꯥ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯍꯥꯏꯔꯤꯕ ꯋꯥꯔꯤ? ꯂꯩꯁꯦꯝꯕꯤ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯂꯩ, ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯄ꯭ꯔꯤꯟꯁꯤ ꯃꯄꯥꯕꯨꯡꯅꯅꯤ꯫ ꯑꯉꯝꯕꯅ ꯅꯪ ꯍꯥꯟꯅ ꯈꯪꯕ꯭ꯔꯥ? ꯈꯪꯉꯤ, ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇ꯭ꯔꯕ ꯃꯍꯤꯛꯅꯤ꯫ ꯉꯁꯤ ꯃꯥꯒꯤ ꯆꯟꯐꯝ ꯂꯩꯔꯔꯣꯏ, ꯃꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯄꯨꯝꯕ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯂꯦ꯫ ꯇꯁꯦꯡꯅ ꯏꯃꯥꯗꯤꯅꯦ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤ꯫ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ, ꯑꯗꯨꯅꯕꯨ ꯏꯃꯥ ꯃꯥꯅ ꯍꯤꯗꯥꯛ ꯊꯥꯅꯕ ꯑꯅꯥꯕ ꯑꯃꯒꯨꯝ ꯅꯝꯁꯤꯜꯂꯒ ꯊꯝꯃꯤ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ, ꯃꯗꯨꯃꯛꯅꯤ ꯏꯕꯨꯡꯉꯣ꯫ ꯃꯥꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔꯁꯤ ꯏꯃꯥ ꯈꯪꯕꯤꯕ꯭ꯔꯥ? ꯑꯩ ꯂꯣꯏꯅ ꯈꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯏꯃꯥ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯥꯠꯈꯤꯕꯒꯤ ꯃꯇꯥꯡꯗ꯫ ꯀꯅꯥ ꯍꯥꯠꯈꯤꯕꯅꯣ ꯏꯃꯥ? ꯊꯝꯕꯧꯕꯨꯅꯤ꯫ ꯂꯩꯁꯦꯝꯕꯤꯅ ꯏꯃꯥ, ꯀꯅꯥ ꯍꯥꯏꯕꯅꯣ? ꯂꯩꯁꯦꯝꯕꯤꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯃꯌꯥꯝꯗꯣ꯫ ꯂꯩꯕꯥꯛ ꯂꯩꯅ ꯅꯣꯡꯃ ꯃꯥ ꯑꯃꯗꯤ
ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯗꯅꯤ ꯈꯨꯡꯒꯪꯒꯤ ꯅꯨꯄꯥ ꯊꯝꯕꯧ ꯍꯥꯏꯅ ꯃꯥꯅ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯈꯤ ꯃꯗꯨꯗ ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯉꯥꯎꯇ꯭ꯔꯪ ꯐꯩꯇ꯭ꯔꯪ ꯑꯣꯏꯅ ꯂꯩꯔꯛꯈꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯥꯅ ꯑꯩꯕꯨ ꯀꯩꯁꯨꯝ ꯁꯪꯒꯨꯝꯕꯗ ꯌꯨꯝꯗꯨꯗ ꯅꯝꯁꯤꯜꯂꯒ ꯊꯝꯂꯛꯄꯅꯤ ꯂꯩꯁꯦꯝꯕꯤꯅ ꯏꯃꯥ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯀꯩꯒꯤꯅꯣ ꯃꯥꯅ ꯊꯝꯕꯧ ꯍꯥꯠꯈ꯭ꯔꯤꯗꯤ ꯃꯥꯒ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯄꯥꯔꯠꯅꯔ ꯑꯃ ꯍꯥꯠꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯊꯝꯕꯧꯅ ꯎꯍꯧꯏ ꯍꯥꯏꯕꯒꯤ ꯊꯝꯕꯧꯕꯨꯁꯨ ꯍꯥꯠꯄ ꯃꯥꯜꯂꯤ ꯇꯁꯦꯡꯅ ꯏꯃꯥ ꯆꯞ ꯆꯥꯕꯗꯤ ꯈꯪꯗ꯭ꯔꯦ ꯂꯩꯁꯦꯝꯕꯤ ꯃꯄꯤ ꯇꯥꯅ ꯃꯥꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯑꯔꯨꯟ ꯑꯃꯗꯤ ꯂꯩꯕꯥꯛ ꯂꯩ ꯂꯩꯁꯦꯝꯕꯤꯅ ꯉꯛꯅ ꯌꯦꯡꯉꯤ ꯁꯥꯔ ꯑꯩ ꯃꯇꯝ ꯈꯔ ꯑꯣꯐꯤꯁꯇ ꯂꯩꯖꯒꯦ ꯑꯔꯨꯟꯅ ꯉꯥꯏꯈꯣ ꯏꯃꯥ ꯑꯇꯩ ꯑꯇꯣꯞꯄꯗꯤ ꯈꯪꯕꯤꯗꯕ꯭ꯔꯥ ꯂꯩꯕꯥꯛ ꯂꯩꯅ ꯊꯝꯕꯧ ꯍꯥꯠꯈꯤꯕꯗꯒꯤ ꯏꯃꯥꯒꯤ ꯐꯤꯕꯝꯁꯨ ꯑꯗꯨꯝꯅ ꯂꯩꯍꯜꯂꯛꯈꯤ ꯑꯩꯅ ꯃꯥꯒꯤ ꯂꯝꯕꯤꯗ ꯑꯊꯤꯡꯕ ꯄꯤꯔꯛꯅꯤ ꯍꯥꯏꯅ ꯑꯇꯩꯁꯦ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯏꯃꯥ ꯏꯃꯥꯒꯤ ꯏꯆꯥ ꯃꯨꯀꯥꯕꯂꯥ ꯂꯥꯜꯍꯧꯕ ꯌꯥꯎꯗꯅ ꯁꯤꯈꯤꯕ ꯅꯠꯇꯦ ꯐꯠꯇ꯭ꯔꯕ ꯑꯉꯝꯕꯅ ꯕ꯭ꯂꯦꯛ ꯀꯕꯥꯔ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 ꯄꯨꯔꯛꯄꯗ ꯏꯅꯥꯎ ꯃꯨꯀꯥꯕꯂꯥꯅ ꯃꯈꯣꯏꯒꯤ ꯃꯅꯥꯎꯄꯥ ꯈꯥꯕꯨꯕꯨ ꯐꯍꯟꯈꯤꯕꯅꯤ ꯀꯔꯤ ꯑꯩꯒꯤ ꯏꯆꯥ ꯃꯥꯅꯤ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎꯗꯣ ꯈꯥꯕ ꯑꯃꯗꯤ ꯑꯉꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯂꯧꯇꯨꯅꯗꯨꯗ ꯐꯥꯕꯤꯈꯤ ꯊꯤꯅ ꯑꯣꯠꯄꯤꯈꯤ ꯑꯩꯒꯤ ꯏꯆꯥ ꯍꯧꯖꯤꯛꯁꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯌꯨ ꯑꯩꯒꯤ ꯏꯆꯥ ꯑꯩꯈꯣꯏꯒꯤ ꯏꯔꯛꯁꯤꯗ ꯂꯩꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯅ ꯈꯟꯖꯕ ꯑꯩꯒꯤ ꯏꯅꯥꯎꯗꯣ ꯐꯠꯇ꯭ꯔꯕ ꯈꯥꯕꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤ ꯑꯩꯒꯤ ꯏꯆꯥ ꯍꯥꯠꯈ꯭ꯔꯕ ꯃꯈꯣꯏꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯑꯆꯨꯝꯕ ꯄꯥꯝꯕ ꯑꯔꯥꯟꯕ ꯌꯥꯗꯕ ꯊꯧꯅꯥ ꯐꯔꯕ ꯏꯅꯥꯎꯗꯣ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤ ꯐꯠꯇ꯭ꯔꯕ ꯃꯥꯒꯤ ꯃꯈꯨꯠꯇ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯄ꯭ꯔꯤꯟꯁꯤꯁꯨ ꯂꯥꯛꯏ ꯇꯥꯃꯣ ꯏꯃꯥ ꯀꯥꯏ ꯂꯩꯒꯦ ꯌꯦꯡꯕꯤꯌꯨ ꯏꯆꯜꯁꯤꯅ ꯑꯩꯕꯨ ꯃꯥꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯕꯨꯡꯃꯛꯅꯤ ꯈꯜꯂꯒ ꯉꯁꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯑꯣꯏꯅꯖꯕ ꯉꯥꯡꯖꯕ ꯁꯛꯆꯕ ꯑꯩ ꯇꯁꯦꯡꯅ ꯊꯃꯣꯏ ꯄꯦꯟꯗꯦ ꯏꯃꯥꯅꯁꯨ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯑꯩ ꯃꯥꯒꯤ ꯃꯕꯨꯡꯃꯛꯅꯤ ꯏꯆꯜꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯂꯩꯁꯦꯝꯕꯤ ꯑꯩꯒꯤ ꯋꯥꯈꯜ ꯍꯜꯂꯝꯂꯕ ꯃꯕꯨꯡꯃꯛꯅꯤ ꯈꯟꯖꯕ ꯄ꯭ꯔꯤꯟꯁꯤꯅ ꯀꯩ ꯋꯥꯔꯤꯅꯣꯕ ꯑꯗꯨ ꯀꯨꯏꯔꯤꯗꯨꯕꯣ ꯑꯔꯨꯟꯅ ꯏꯃꯥ ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯔꯁꯤꯀꯣ ꯍꯧꯖꯤꯛ ꯀꯅꯥꯗꯁꯨ ꯈꯪꯍꯟꯕ ꯌꯥꯗ꯭ꯔꯤ ꯊꯣꯡꯗꯣ ꯂꯩꯁꯦꯝꯕꯤꯅ ꯍꯥꯡꯉꯤ ꯀꯩꯅꯣꯕ ꯅꯣꯏ ꯃꯅꯤ ꯃꯃꯧ ꯅꯣꯏ ꯑꯍꯨꯝ ꯈꯛꯇ ꯑꯩꯈꯣꯏ ꯑꯝꯇ ꯌꯧꯍꯟꯗ ꯂꯩꯁꯦꯝꯕꯤꯅ ꯄ꯭ꯔꯤꯟꯁꯤꯒꯤ ꯃꯁꯝꯗꯣ ꯁꯦꯝꯕꯤꯔꯒ ꯌꯥꯝꯅ ꯂꯨꯕ ꯋꯥ ꯅꯠꯇꯦꯗ ꯊꯕꯛ ꯃꯌꯥꯝꯁꯦ ꯁꯥꯔꯅ ꯉꯝꯗꯕꯩ ꯇꯥꯃꯣ ꯏꯅꯝꯃꯅ ꯍꯧꯖꯤꯛꯐꯥꯎ ꯁꯥꯔꯅ ꯀꯧꯔꯤꯁꯦ ꯇꯥꯃꯣ ꯀꯩꯝꯇ ꯍꯥꯏꯗꯕ꯭ꯔꯕ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯗꯤ ꯌꯦꯡꯉꯨꯅꯦ ꯄ꯭ꯔꯤꯟꯁꯤꯅ ꯌꯥꯔꯦꯀꯣ ꯍꯧꯖꯤꯛ ꯊꯨꯅ ꯀꯧꯒꯗꯕꯅꯤ ꯑꯩ ꯇꯥꯗꯣꯏꯅꯦꯕ ꯁꯦꯝꯗꯣꯔꯛꯑꯣ ꯀꯣꯟꯅ ꯀꯧꯔꯒꯦꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ ꯇꯥꯗꯣꯏꯅꯤ ꯑꯔꯨꯟꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯦ ꯁꯤ ꯏꯅꯝꯃ ꯀꯧꯔꯣꯕ ꯑꯁ ꯀꯣꯟꯅ ꯀꯧꯔꯒꯦꯕ ꯅꯪꯕꯣ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯀꯩ ꯀꯧ ꯍꯥꯏꯅꯣ ꯇꯥꯃꯣꯆꯥ ꯀꯧ ꯑꯗꯨꯗꯤ ꯀꯨꯏꯃꯟꯗ꯭ꯔꯣ ꯗꯥ ꯀꯧꯔꯒꯦ ꯌꯥꯔꯕ ꯑꯗꯣ ꯀꯧꯑꯣꯕ ꯗꯥ ꯂꯩꯁꯦꯝꯕꯤꯗꯣ ꯏꯀꯥꯏ ꯂꯨꯞꯊꯈ꯭ꯔꯦ ꯑꯔꯨꯟꯅ ꯌꯥꯔꯦ ꯀꯨꯝꯃꯁꯤ ꯂꯥꯛꯑꯣ ꯂꯩꯕꯥꯛ ꯂꯩꯅ ꯑꯩꯗꯤ ꯀꯨꯝꯍꯧꯔꯒꯦꯍꯦ ꯅꯣꯏ ꯂꯩꯍꯧꯔꯣꯀꯣ ꯄ꯭ꯔꯤꯟꯁꯤꯅ ꯌꯥꯔꯣꯏ ꯈꯨꯝꯒꯗꯝꯅꯦ ꯑꯔꯨꯟꯅ ꯑꯁ ꯅꯪ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯇꯣꯔꯦꯀꯣ ꯑꯩ ꯀꯨꯝꯃꯅꯤ ꯄ꯭ꯔꯤꯟꯁꯤꯅ ꯑꯔꯨꯟꯕꯨ ꯐꯥꯏ ꯌꯥꯔꯣꯏꯃꯤ ꯊꯨꯅ ꯈꯨꯝꯃꯝꯃꯣꯕ ꯑꯗꯨ ꯈꯨꯝꯕꯗ ꯁꯤꯒꯗ꯭ꯔꯕ ꯑꯔꯨꯟꯅ ꯃꯤ ꯀꯧꯁꯨ ꯀꯧꯔꯛꯇꯅ ꯏꯅꯝꯃ ꯁꯦ ꯑꯃꯨꯛꯀ ꯄ꯭ꯂꯤꯖ ꯂꯩꯁꯦꯝꯕꯤꯅ ꯗꯥ ꯑꯔꯨꯟꯅ ꯍꯥꯎꯅꯦ ꯌꯥꯔꯕ ꯄ꯭ꯔꯤꯟꯁꯤꯅ ꯑꯗꯨꯅꯦꯕ ꯏꯅꯝꯃ ꯅꯨꯡꯁꯤꯕꯤ ꯂꯥꯛꯑꯣ ꯀꯨꯝꯃꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯆꯤꯡꯗꯨꯅ ꯀꯨꯝꯒꯦ ꯇꯧꯏ ꯂꯩꯁꯦꯝꯕꯤ ꯑꯔꯨꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ
ꯑꯔꯨꯟꯁꯨ ꯍꯦꯛ ꯌꯦꯡꯂꯨꯕꯒ ꯃꯄꯥ ꯆꯥꯅꯈꯤ ꯂꯩꯁꯦꯝꯕꯤ ꯏꯀꯥꯏꯅ ꯐꯠꯂꯨꯛ ꯊꯛꯈꯤ ꯑꯔꯨꯟ ꯅꯣꯛꯂꯒ ꯇꯞꯅ ꯀꯨꯝꯍꯧꯏ ꯀꯨꯝꯊꯅ ꯑꯔꯨꯟꯅ ꯄ꯭ꯔꯤꯟꯁꯤꯗ ꯍꯪꯉꯛꯏ ꯀꯩꯗꯧꯔꯕ ꯅꯪꯅ ꯑꯃꯨꯛ ꯂꯥꯛꯑꯗꯤ ꯇꯥꯃꯣ ꯑꯩ ꯄꯥꯎ ꯑꯃ ꯇꯥꯗꯅ ꯇꯥꯃꯣꯒ ꯑꯝꯇ ꯇꯥꯟꯅꯒꯦꯅ ꯂꯥꯛꯏꯅꯤ ꯀꯩ ꯄꯥꯎꯅꯣ ꯕꯕꯥꯅ ꯑꯩꯈꯣꯏꯕꯨ ꯃꯤ ꯊꯥꯗꯣꯛꯑꯒ ꯀꯣꯏꯊꯤ ꯊꯤꯔꯤ ꯍꯥꯏ ꯍꯣꯝꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯣ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯦ ꯑꯣ ꯑꯗꯨꯗꯤ ꯏꯆꯟꯒꯤ ꯏꯃꯥꯒꯅ ꯀꯩ ꯈꯜꯂꯤꯕ ꯄ꯭ꯔꯚꯥꯅ ꯅꯠꯇꯦ ꯅꯣꯏꯕꯨ ꯀꯩꯅꯣ ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯑꯣꯏꯗ꯭ꯔꯣ ꯀꯦꯁꯀ ꯇꯧꯔꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯑꯔꯨꯟꯅ ꯏꯅꯣꯝꯆꯥ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯃꯔꯝꯗꯤ ꯏꯃꯥ ꯍꯣꯏ ꯏꯆꯟ ꯍꯣꯏꯅ ꯂꯩꯔꯤꯕꯁꯦ ꯃꯤꯒꯤ ꯅꯠꯇꯕ ꯑꯣꯜ ꯑꯦꯖ ꯍꯣꯝꯗꯣ ꯑꯩꯒꯤꯗꯅꯤ ꯍꯣꯏ ꯇꯧꯕꯗꯕꯨ ꯏꯃꯥ ꯑꯃꯗꯤ ꯏꯆꯟ ꯍꯣꯏꯅ ꯏꯁꯥꯅ ꯌꯥꯅ ꯂꯩꯖꯕꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯋꯥ ꯂꯣꯏꯔꯦꯗ ꯐꯩ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯅꯈꯣꯏꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯤꯗ ꯁꯨꯝ ꯂꯩꯕ ꯌꯥꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯌꯨꯝ ꯀꯩꯗꯨꯕꯨ ꯂꯩꯕꯥꯛ ꯂꯩꯅ ꯑꯣ ꯏꯆꯦ ꯃꯗꯨꯒꯤꯗꯤ ꯑꯩꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯇꯦꯗ ꯑꯗꯨꯕꯨ ꯏꯆꯥꯁꯤ ꯃꯇꯪꯗꯤ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯑꯔꯨꯟꯅ ꯉꯁꯤꯒꯤꯗꯤ ꯇꯥꯃꯣ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦ ꯍꯧꯖꯤꯛ ꯅꯪ ꯀꯔꯤ ꯂꯥꯏꯟꯗ ꯆꯪꯅꯤꯡꯉꯤ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯦꯁꯟꯗꯨꯕꯣꯕ ꯂꯩꯁꯦꯝꯕꯤꯅ ꯍꯥꯏꯌꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯔꯨꯟ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯇꯣꯟꯊꯅ ꯃꯤꯒꯤ ꯃꯈꯥꯗꯗꯤ ꯂꯩꯍꯟꯅꯤꯡꯗꯕ ꯃꯔꯝꯗꯤ ꯅꯨꯄꯤꯁꯨ ꯃꯤꯅꯤ ꯅꯪ ꯅꯁꯥꯒꯤ ꯍꯛꯇꯣ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯄ꯭ꯔꯤꯟꯁꯤ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡ ꯇꯥꯃꯣ ꯍꯥꯏꯌꯨꯅꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩ ꯁꯨꯝ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯂꯩꯖꯒꯦꯗ ꯑꯔꯨꯟꯅ ꯑꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤꯅ ꯅꯪ ꯅꯕꯨꯡꯗ ꯀꯩꯁꯨ ꯀꯣꯏꯒꯅꯨ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨ ꯅꯪꯒꯤꯗꯃꯛ ꯇꯥꯃꯣ ꯂꯩꯔꯤꯁꯤꯗꯤ ꯄ꯭ꯔꯤꯟꯁꯤꯅ ꯇꯥꯃꯣ ꯏꯅꯝꯃ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯇꯁꯦꯡꯅ ꯇꯥꯃꯣ ꯑꯃꯗꯤ ꯏꯅꯝꯃꯕꯨ ꯌꯥꯝ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ ꯄ꯭ꯔꯤꯟꯁꯤꯅ ꯂꯩꯁꯦꯝꯕꯤꯕꯨ ꯀꯣꯟꯁꯤꯜꯂꯤ ꯂꯩꯁꯦꯝꯕꯤꯅ ꯁꯦ ꯌꯥꯔꯦꯁꯦ ꯅꯪ ꯀꯩꯁꯨ ꯂꯥꯟꯗꯦꯕ ꯁꯤꯗꯤ ꯏꯁꯣꯔ ꯃꯥꯒꯤ ꯈꯨꯠꯁꯦꯝꯅꯤ ꯑꯔꯨꯟꯅ ꯐꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯈꯜꯂꯣ ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯅꯦ ꯇꯥꯃꯣꯗ ꯍꯥꯏꯔꯣ ꯇꯥꯃꯣ ꯍꯌꯦꯡ ꯅꯠꯇ꯭ꯔꯁꯨ ꯅꯆꯜꯒꯤ ꯑꯄꯥꯝꯕꯗꯤ ꯑꯍꯤꯡ ꯀꯌꯥ ꯈꯟꯕ ꯂꯣꯏꯈ꯭ꯔꯦ ꯂꯩꯁꯦꯝꯕꯤꯅ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯅꯪ ꯁꯦꯜꯒꯤꯗꯤ ꯀꯩꯁꯨꯝ ꯈꯟꯒꯅꯨꯀꯣ ꯏꯅꯝꯃꯁꯨ ꯂꯩꯁꯤꯗꯤ ꯏꯅꯝꯃ ꯑꯩꯗꯤ ꯂꯣꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯅꯤꯌꯣꯝꯁꯤꯡ ꯑꯁꯤꯕꯨ ꯊꯨꯒꯥꯏꯗꯅ ꯉꯥꯛꯄ ꯄꯥꯝꯃꯤ ꯑꯔꯨꯟꯅ ꯒ꯭ꯔꯦꯠ ꯑꯥꯏꯗꯤꯌꯥ ꯑꯩꯅ ꯁꯣꯏꯗꯅ ꯏꯆꯜꯒꯤ ꯍꯣꯠꯅꯒꯅꯤ ꯂꯩꯁꯦꯝꯕꯤꯅ ꯅꯪꯒꯤ ꯑꯦꯝꯗꯨ ꯈꯛ ꯐꯪꯅꯕ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤ ꯅꯪꯉꯣꯟꯗ ꯀꯩꯝꯇ ꯋꯥꯠꯍꯜꯂꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏꯕꯨ ꯑꯔꯨꯟꯅ ꯍꯣꯝꯗ ꯊꯤꯜꯂꯛꯂꯤ